अहानबदा मरुइबा पाउसिंग पिजरी AAP na makata na India block ki saruk ama oiraroi haina party ki MP Sanjay Singh na phangdokre Myanmar junta ki airstrike na Irabati Turel Mapal da mioi kun hatkre Pakistan da ising ichawna pung kun mari gi manung da mi o yankai mari sikre amadi European Union na Russia gi mathakta anoba sanction kaya thamkre Kurumjari, Mami TV na Santok Chaba National amasung International Pau mit yang tabi di bapum namakpu Roshni Wahengbam na taram na upchari Pau Santok na pizari. Aam Aadmi Party asi India block tagi lapthok lay maram asina Opposition Alliance asiga makhata na pularoi haina Rajya Sabha gi MP Sanjay Singh na phangdokre wafam asi India block party singi luchingba singi oiba meeting ama ngasi namidang wairam pangthoktuna laibak asigi oiriba political gi film asigi matangda khanagadaba adugi mangoina na haikibani lakliba ningthokaba numitta pangthokadoriba parliament ki nongju session asigi mangoina na meeting asi pangthoknaba lepna khibani Indian National Development Inclusive Alliance semkiba matung sanglaba matam asta meeting asi silakpani maram aduna AAP na saru yadanaba nakai sengna firep asi lokre hairi India block asi ingkumja lising ani kungamari gi Lok Sabha Mikhal gidamak semkhibani akoina Delhi amasung Haryana Assembly Mikhal Singda AAP gi oina masa mathanta thengnaragani Bihar gi Mikhal dasu mathanta thengnaragani haina phangdokli Myanmar gi Sangang region da lairiba wetland township ki manung channa laiba Irabati Turel khongbal gi khunggang singda janta gi regime na chathakiba airstrike singda ngarang yamdrabada mioi kun lom sikre hari report amagi matung inna airstrike sing aduna oina Mandalay dagi Irabati Turel Kachin state ki mafamda lairiba outpost singda khotlai amadi ahanba lanmi sing thajin nabagi dama petrol truck ahum landing aircraft ahum amasung transport vessel taret ngarang Mandalay gi ko van dagi chatkibani hairiba pot sing adu ngak senba oina Myanmar janta gi fighter jet sing na Turel gi mapal da lairiba rebel sing gi khul sing tamna attack chathaduna mioi kun adu hatkibani hairi Bamos hairiba town asi Kachin state ki khwaidagi chawba ani suba city oiribani Kachin Independent Army amasung makhoi gi support tawba sing mafam asida lairibani mafam asida jantana China na saba jet sing season aduna airstrike chathaduna mioi adu hatkibani hairi Assam Chief Minister Hemanta Biswa Sharma na ngasi karigumba Paikon Reserve Forest ta ngarang attack tawba sing aduda insinba wahai wata season naram labadi Congress ki luchingba Malik Arjun Kharge amasung Rahul Gandhi ki mathakta police na action lokhatpada karisu nachung balaite haina phongdokre ngarang numidang wairam athengbada party gi meeting amada saruk yaruraba matung paumi singa unaba amada Hemanta Biswa Sharma na hai Kharge amasung Rahul Gandhi Assam da laklamba adu karisu kaide adubu makhoi gi meeting aduda phongna lam khopchiliba sing amasung land jihadi sing da government ki lam khopchin bagi thabakta phongna pukning thogali haina maral siki Congress President Kharge amasung Rahul Gandhi Assam da laklamba khongchat aduda state party gi top functionary singa Guwahati da closed door meeting pangthoki amasung matungda Guwahati dagi kilometer nifurom chatlaga laiba mafam amada party gi worker singa wari sanaram ki hairi Pakistan da akanba monsoon gi nong churakpana maram oiduna ising ichau thokpaga loinana haukiba pungkun mari gi manungda yamdrabada mioi yankhai mari sikre hairiba
masing asi tharaga June thagi loisilakpadagi ising ichawgi thokdoksingda sikhiba apunba masing chamaga marfu sukre haina lengaki disaster agency gi maikaidagi phongdorakli pau asna makha tana haribadi ngarang ayu anganbada Punjab province ki mafam ayambada nong leptana churakpadagi urban area da leiriba mafam ayamba isingna thumjinki turel mapal da leiba Rawalpindi city gi mioising isingda imai hengalaktuna safagadaba mafam singda thaidoknaba lengaki maikaidagi order pikre National Disaster Management Authority gi wangoi amana phongdorakpagi matung inna haukhiba pungkun mari gi manungda mio yankhai mari sikhiba ga loinana mioi chaniga maudra taret lomna asok apan na ki hairi madugi manungda khwadigi sogliba asi Punjab province gi hairi June tha loisilakpadagi ngarang fawbada sikhiba mioi chamaga marfu adugi manungda maudradi angang singni hairi European Union na ngarang Ukraine gi mathakta makha tana lan chathariba Russia gi mathakta anoba sanction kaya ama thongkhibaga warep lokre hairi pau asina hai sanction thambagi 19 suba round oina Russia gi thau export tawbada lairiba mamal adu hanthaba amadi Ukraine gi mathakta Russia na landariba adugi mateng pangba leibak singda ahenba chairak pibagi wafam yauri Russia na third party leibak singda thau yonbagi mamal adu European Union na laksilakpani malem gi kaithelda chada tara manga hantaragani haina European Union gi diplomat singna phongdorakli kumja lesing aniga kungani thoida thau barrel amada $60 oirambadagi hojikna 47 oigadawri ningsingba yabadi Russia na kumja lesing ani kungani thoigi February thada Ukraine gi mathakta khanghodana chronic venous insufficiency ki laina nare haina White House na lauthokre US President Donald Trump chronic venous insufficiency haina khangnaba blood circulation ga mari laina ba laina asina nare haina White House ki press secretary Caroline Leavitt na lauthokre Caroline na phongdorakpagi matung inna Donald Trump gi laina asi mahaki makhok makhutta pongkhatpa uba amadi photo video kayada dak laiba ubadagi routine medical checkup tawraba matungda official oina miyamda khangalakibani hairi adum oina expert singna laina asi chahi maudra helba mioi singda common oina naganba laina ni adubu hojikmaki oina nungsa thiningai oide laina asina Donald Trump ka hena sokchinduna president gi thabak singda sohal lakadaba laite hairi routine medical checkup aduda Donald Trump gi hakchangda artery gi problem natraga heart ki oiba ka henba condition amata thengna khide hairi Golden Temple thugaigani haina email da ki halakpani haiba mioi ama Punjab police na fare Golden Temple haina khangnariba malemgi mafam kaya dagi lining-ba kayana laknariba Amritsar gi laisang asibu thugaigani haina laisang asi panariba committee da email thajalakduna ki halakpaga mari lainana Punjab police na masagi chahi kungamari suraba Haryana dagi software engineer ama fare police ki maikaidagi phongdorakpagi matung inna haukiba numit mangani gi manungda RDX sizinaduna Amritsar da leiriba Golden Temple adubu thugaigani haina email tarelak thajalakibani investigator singna phongdorakpagi matung inna mail aduda yauriba sing adu Tamil Nadu ga link lainaba saruk kaya ama yawi hairi source na pirakpa pauge matung inna chingnariba mioi adu Faridabad ta leiba Subham Devni haina phongdorakli khongthang adu Amritsar Police Commissioner Gurpit Singhna makhoigi thijinbagi thabak thauramda mai pakpa horakle haiki
Online investment fraud ta chenaba UP gi cyber gang Chennai da fare Chennai West Zone Cyber Crime Police online investigation scam singi khuthang dagi mioi kaya amadagi lupa crore kaya lokhat lambagi maralda Uttar Pradesh dagi cyber criminal gang da yauba mioi mari fare police ki report aduna phangdorak pagi matungina cyber criminal gang aduna Tamil Nadu gi mioi khakta natana leibak asigi tongan ba mafam singdagi technology kaya sizinaduna online investment da sel hura lambani report asina makha taraduna Chennai dagi mioi mari da gang asi contact tawraduna online da stock market makhoigi investment adu saruk ani hangani haina paisa lokthokibadagi mafam khangdana mangkhibani hairi Uttar Pradesh dagi Mohan Singh chahi 32 Sanyam Jain chahi 13 Gupta chahi 19 amasung Arman chahi 30 police na phagatkibani hairi Aroibada maru eba pau amuk hanna pizari AAP na makha tana India block ki saruk ama oiraroi haina party ki MP Sanjay Singh na phangdokre Myanmar Janta ki airstrike na Irabadi Turel Mapal da mi oi kun hatkre Pakistan da ising ichang na pungkun gamari manung da mi oi yang mari sikre amadi European Union na Russia gi mathakta anoba sanction kaya thamkhre Hojiki oinadi MAMI TV na santokchaba national amadi international ki pau loisinjare makha taba pau gi damak meeting taduna leibiu